AR Agroda mayamna yam toina hangbirakpa kanagumagi yumda akhoi ma haina khangnaba bed bug aduga sangona chingba sa san loiba yengona chingba mafam singda ka hena haying tongba amadi kanagumagi yumda Leisou ka hena sogalakpa akoina pamdaba mafamda amadi ukhongda karida akhoi Suum haina khangnariba tin singdudagi yam laina Ngkthokpa ngamba loinana yumda thajariba kitchen garden amadi Leisou singda enjang napi hai lai na chingba singda white fly brown plant hopper jessit aphids na chingba Tinkup Makhal khudingmak manam sunam namdana yamna laina manghanba ngamba hida amakhak mayamda khudon tamjabani hida adudi Indotop hariba hida asi manam namdana akoina haiba mathakta panjagiba problem sing adu yam laina manghanba ngamba hida makhal amani hida asi supnagi ising liter amada supnagi gram ama ki changda khatang hapiraga yam laina kapthokpiba matamda mathakta panjagiba khudong chadaba nungaitaba mayam singdudugi yamna laina Ngkthokpa ngamba hida amakhak mayamda pujarakpani